ꯆꯤꯡꯇꯝ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯤꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯁꯦꯝꯗꯣꯛꯆꯔꯒ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯕ ꯌꯥꯏ, ꯑꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯅꯠꯇ꯭ꯔꯒ ꯍꯦꯗꯐꯣꯟꯗ ꯇꯥꯕꯤꯅꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯦ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯇꯁꯦꯡꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯕꯅꯦ꯫ ꯑꯩꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯃꯣꯏ꯫ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯑꯩꯗꯤ ꯄꯥꯁꯇꯔꯒꯤ ꯃꯆꯥꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯗꯦꯗꯅ ꯃꯤꯖꯣꯔꯥꯝꯗ ꯊꯥꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯖꯅ ꯇꯝꯍꯟꯕꯤꯕꯅꯦ꯫ ꯑꯗꯣ ꯑꯩꯅ ꯀꯔꯝꯅ ꯂꯥꯜꯍꯧꯕ ꯌꯥꯎꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯦ ꯂꯥꯛꯆꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤꯀꯣ ꯍꯦꯛ ꯊꯪꯅꯕ ꯈꯨꯜ ꯑꯁꯦ ꯆꯤꯡꯗꯨꯝ ꯑꯆꯧꯕ ꯑꯃꯅ ꯃꯔꯛꯇ ꯂꯩꯌꯦ, ꯑꯗꯨꯒ ꯁꯤ ꯂꯥꯜꯂꯒ ꯈꯣꯡꯅ ꯆꯠꯄ ꯑꯗꯨ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 3ꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯈꯨꯟ ꯑꯣꯏꯒꯗꯧꯔꯤꯕ ꯈꯨꯟ ꯑꯩꯈꯣꯏꯒ ꯍꯦꯛ ꯊꯪꯅꯩ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯆꯠꯇꯕꯅꯦ꯫ ꯒꯥꯔꯤ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯂꯩꯇꯕꯅꯦ꯫ ꯈꯣꯡꯅ ꯆꯠꯄꯗ ꯀꯤꯂꯣꯃꯤꯇꯔ 3ꯁꯦ ꯆꯤꯡꯗꯨꯝ ꯑꯆꯧꯕ ꯑꯁꯦ ꯂꯥꯜꯂꯒ ꯆꯠꯀꯗꯕꯅꯦ꯫ ꯃꯇꯝꯗꯣ ꯑꯩ BAꯒꯤ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯣꯔꯛꯄ ꯃꯇꯝꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀ ꯑꯍꯥꯟꯕ ꯈꯪꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯑꯁꯨꯝꯅ ꯂꯥꯛꯀꯗꯧꯕꯅꯦ꯫ ꯑꯗꯣ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯁꯤꯟꯕ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯨ ꯐꯥꯏꯅꯦꯜ ꯆꯪꯕꯅꯦ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯐꯥꯏꯅꯦꯜ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯏꯅꯦꯜ ꯌꯦꯡꯕ ꯆꯠꯄꯤꯕꯅꯦ ꯊꯪꯅꯕ ꯈꯨꯜꯗꯨꯗ꯫ ꯑꯩꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯕꯅꯦ, ꯑꯗꯣ ꯅꯣꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯪꯂꯛꯄ ꯇꯥꯒꯗꯧꯕ ꯃꯥꯟꯕꯀꯣ, ꯑꯗꯨꯒ ꯐꯥꯏꯅꯦꯜꯗꯨꯁꯨ ꯁꯥꯟꯅꯕ ꯌꯥꯒꯗꯧꯕ ꯃꯥꯟꯗꯕ꯫ ꯑꯗꯨꯗ ꯑꯩ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯈꯛꯅ ꯐꯥꯏꯅꯦꯜꯗꯣ ꯌꯦꯡꯕ ꯆꯠꯂꯨꯁꯦ, ꯅꯣꯡ ꯇꯥꯔꯒ ꯇꯥꯔꯦ, ꯀꯔꯤ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯑꯁ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗ꯭ꯔꯦ ꯈꯨꯟꯗꯣ ꯌꯧꯕ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯐꯨꯠꯕꯣꯜ ꯍꯧꯒꯗꯕ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯗ ꯍꯧꯒꯗꯕꯗꯣ ꯑꯩꯈꯣꯏꯅ ꯊꯨꯡꯕ ꯃꯇꯝꯗꯨꯗꯤ ꯄꯨꯡ 1ꯈꯛꯇ ꯇꯥꯕꯅꯦ꯫ ꯑꯗꯨ ꯃꯇꯝꯁꯨ ꯈꯔ ꯉꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯃꯨꯛꯇꯁꯨ ꯑꯩꯈꯣꯏ ꯅꯛꯂꯒꯁꯨꯀꯣ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯦ꯫ ꯑꯗꯣ ꯈꯨꯟꯗꯨꯗ ꯈꯤꯇꯪ ꯀꯣꯏꯊꯣꯛꯂꯨꯔꯒ ꯀꯔꯤ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯈꯨꯟꯗꯨꯒꯤ ꯃꯌꯥꯏ ꯇꯥꯅ ꯂꯥꯛꯄꯅꯦ꯫ ꯈꯪꯍꯧꯗꯦ ꯅꯣꯡꯗꯣ ꯆꯨꯔꯛꯀꯅꯤꯁꯨ ꯊꯥꯖꯗꯦ꯫ ꯃꯪꯂꯒ ꯂꯩꯔꯝꯕ ꯅꯣꯡꯗꯣ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯍꯦꯛꯇ ꯆꯨꯊꯔꯛꯄꯅꯤꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯈꯛꯇ ꯄꯨꯔꯞ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯤꯒꯤ ꯁꯪꯀꯣꯏꯗꯣ ꯑꯗꯨꯗ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯌꯦ꯫ ꯃꯥꯡꯒꯣꯟꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯍꯨꯏꯗꯨꯅꯀꯣ ꯀꯟꯅ ꯈꯣꯡꯕꯤꯕ, ꯑꯗꯨꯝ ꯈꯣꯡꯕꯤꯕ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯒꯅꯨꯅꯦ, ꯉꯥꯏꯍꯥꯛꯇꯪ ꯊꯨꯞꯄꯅꯤꯅꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯆꯪꯕꯁꯨ ꯅꯠꯇꯦꯅꯦ ꯍꯥꯏꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕ꯫ ꯑꯗ ꯑꯗꯨꯝ ꯈꯣꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯅꯨꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃ ꯄꯔꯞ ꯊꯣꯔꯛꯑꯦ꯫ ꯑꯁ, ꯃꯍꯥꯛꯀꯤ ꯃꯁꯛꯇꯨꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯣ ꯀꯟꯅ ꯈꯥꯝꯕ ꯍꯣꯠꯅꯩꯌꯦ꯫ ꯍꯨꯏꯗꯨꯅ ꯑꯗꯨꯝ ꯈꯣꯡꯉꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯤꯠ ꯀꯨꯞꯇꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯕꯅꯦ꯫ ꯑꯩꯒꯤ ꯃꯊ꯭ꯋꯥꯏꯅ ꯑꯗꯨꯛ ꯄꯥꯝꯕ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯀꯣ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯛꯄꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯕꯁꯨꯀꯣ ꯃꯍꯥꯛꯀꯨꯝꯅ ꯑꯗꯨꯝ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ꯫ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕꯗꯒꯤ ꯑꯃꯨꯛꯁꯨ ꯄꯥꯝꯕ꯫
ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯨꯏꯗꯣ ꯑꯗꯨꯝ ꯈꯥꯝꯂꯝꯕꯗꯒꯤ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯆꯦꯟ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗ꯭ꯔꯦꯕ ꯃꯈꯣꯏꯒꯤ ꯍꯨꯏꯗꯨꯗꯤ ꯄꯣꯊꯥ ꯄꯣꯊꯥ ꯑꯗꯨꯝ ꯈꯣꯡꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯀꯟꯅ ꯂꯥꯎꯋꯦ ꯑꯣ ꯏꯆꯟ ꯅꯈꯣꯏꯒꯤ ꯍꯨꯏꯁꯤ ꯈꯔ ꯈꯥꯝꯃꯨꯅꯦ ꯍꯥꯏꯕꯗ ꯃꯅꯨꯡꯗꯒꯤ ꯏꯆꯟꯗꯨꯅꯀꯣ ꯑꯣ ꯆꯦꯟ ꯄꯨꯟꯕꯅꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯩꯅ ꯑꯣ ꯄꯨꯟꯕꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯆꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯎꯕꯗꯨꯗ ꯃꯥ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯦ ꯅꯥꯟꯁꯨ ꯅꯥꯟꯊꯣꯛꯇꯕꯁꯤ ꯃꯆꯤꯟ ꯊꯤꯌꯦꯗ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯣꯛꯄꯤꯕꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯗ ꯊꯧꯖꯤꯜꯂꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯅ ꯂꯣꯟꯅ ꯍꯥꯏꯍꯟꯕꯅꯦ ꯑꯗꯣ ꯃꯥꯒꯤꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯩꯅ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯍꯪꯕꯗ ꯃꯥꯅ ꯒ꯭ꯔꯦꯁ ꯀꯧꯋꯦ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯂꯥꯛꯂꯤꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯄꯨꯕꯤꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯦ ꯃꯥ ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯗꯣ ꯑꯗꯨꯁꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯨꯅ ꯑꯗꯨꯝ ꯌꯩꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯩꯁꯨ ꯒ꯭ꯔꯦꯁꯀꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯌꯨꯝ ꯌꯧꯔꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯐ꯭ꯔꯥꯏꯗꯦꯗ ꯏꯃꯥꯟꯅꯕꯁꯤꯡꯒꯀꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯒ꯭ꯔꯦꯁꯀꯤ ꯐꯣꯟ ꯊꯤꯜꯂꯨꯔꯦ ꯑꯩꯒꯤ ꯂꯣꯟꯅ ꯊꯝꯖꯕ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯐꯖꯕ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯤꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯃꯉꯣꯟꯗ ꯐꯣꯟ ꯄꯤꯕꯗꯨꯗ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯐꯣꯟ ꯄꯤꯕꯁꯤꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯕꯅꯦ ꯅꯪꯁꯨ ꯈꯜꯂꯨꯅ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯄꯤꯕ꯭ꯔꯣ ꯑꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩ ꯂꯥꯛꯈꯤꯌꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯤꯕꯅꯦ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯕꯗ ꯃꯥ ꯌꯥꯝꯅ ꯉꯛꯈꯤ ꯑꯩꯅ ꯍꯥꯏꯌꯦ ꯃꯤꯖꯣꯔꯥꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯁꯨꯛ ꯀꯨꯏꯅ ꯂꯩꯕꯗꯨꯁꯤꯗ ꯑꯩ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯁꯨꯝꯅ ꯅꯪꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯗꯣ ꯀꯅꯥꯗꯁꯨ ꯐꯥꯎꯈꯤꯗꯦ ꯅꯪꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯦ ꯋꯥꯔꯤ ꯄꯨꯝꯕ ꯀꯨꯏꯅ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯁꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ BA ꯇꯝꯕꯒꯤ ꯑꯅꯤꯁꯨꯕ ꯆꯍꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃ ꯒ꯭ꯔꯦꯁꯅ ꯀꯞꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯀꯔꯤꯒꯤ ꯀꯞꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯃꯥ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯍꯥꯏꯅ ꯑꯗꯨꯝ ꯀꯨꯏꯅ ꯍꯥꯏꯕꯤꯗꯕꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯗꯨꯝ ꯍꯪꯕꯗꯗꯤ ꯃꯥ ꯑꯀꯣꯟꯕꯗꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯀꯞꯅ ꯂꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯒꯤ ꯑꯆꯧꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯁꯄꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯦ ꯌꯨꯝꯗ ꯂꯣꯏꯕ ꯉꯥꯅꯨ ꯌꯦꯟꯁꯨ ꯀꯔꯤꯝꯇ ꯄꯩꯁꯥꯁꯨ ꯄꯤꯗꯅ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯠꯂꯒ ꯆꯥꯕꯤꯕꯅꯦ ꯃꯄꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯁꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯒ꯭ꯔꯦꯁꯅ ꯑꯁꯨꯝꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯆꯤꯡꯗꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯅꯦ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯀꯤꯕ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯁꯦꯟꯁꯨ ꯀꯔꯤꯝꯇ ꯄꯤꯗꯅꯀꯣ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯣ ꯃꯈꯣꯏꯅ ꯀꯥꯞꯂꯒ ꯍꯥꯠꯂꯒ ꯆꯥꯕ ꯅꯣꯡꯃꯁꯨ ꯒ꯭ꯔꯦꯁꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯈꯣꯏꯒꯤ ꯍꯨꯏꯗꯣ ꯑꯩꯒ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯨꯃꯤꯠꯇ ꯂꯩꯔꯝꯕ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯕ ꯐꯕꯗꯣ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯀꯤꯂꯣꯟꯁꯔꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯃꯄꯥꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯩꯌꯦ ꯍꯥꯏꯅ ꯇꯝꯂꯛꯑꯦ ꯒ꯭ꯔꯦꯁꯅ ꯅꯈꯣꯏ ꯂꯥꯜꯍꯧꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯑꯗꯣ ꯏꯁꯣꯔꯅꯁꯨ ꯅꯈꯣꯏꯕꯨ ꯌꯥꯔꯣꯏꯌꯦ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯒ꯭ꯔꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕꯗꯒꯤ ꯃꯈꯣꯏ ꯁꯥꯎꯅ ꯆꯠꯈꯤꯌꯦ ꯍꯥꯏꯅ ꯇꯝꯃꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯈꯪꯗ꯭ꯔꯦ ꯒ꯭ꯔꯦꯁꯇꯣ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯅꯅꯕ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯅꯣꯡꯃꯁꯨ ꯒ꯭ꯔꯦꯁꯅ ꯀꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯇꯝꯂꯛꯑꯦ ꯁꯨꯝꯅ ꯍꯥꯏꯌꯦ ꯃꯈꯣꯏ ꯀꯤꯂꯣꯟꯁꯔꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯂꯥꯜꯍꯧꯕ 4-5 ꯂꯥꯛꯂꯒ ꯆꯥꯛ ꯄꯨꯟꯅ ꯍꯥꯞꯄꯣ ꯍꯥꯏꯌꯦ ꯑꯗꯣ ꯁꯥꯎꯅꯤꯡꯅ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯛꯇꯣ ꯍꯥꯞꯄꯦ ꯃꯗꯨꯒꯤ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯍꯟꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯆꯤꯡꯂꯧꯗꯒꯤ ꯃꯄꯥ ꯂꯥꯛꯂꯒ
ꯃꯈꯣꯏꯅ ꯍꯥꯏꯌꯦ ꯃꯈꯣꯏꯒꯤ ꯆꯤꯡꯂꯧꯗꯣ ꯃꯅꯥ ꯃꯁꯤꯡ ꯀꯔꯤꯁꯨ ꯊꯥꯒꯅꯣ ꯃꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯄꯣꯄꯤ ꯊꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯀꯤꯂꯣꯟꯁꯔꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯧꯕꯗꯨꯗ ꯑꯄꯥꯒ 마가 샤우너레 ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯥꯜꯍꯧꯕ ꯑꯅꯤ ꯆꯪꯗꯨꯅ ꯑꯄꯥꯕ ꯊꯤꯅ ꯐꯨꯕꯗꯨꯗ ꯒ꯭ꯔꯦꯁꯁꯨ ꯁꯥꯎꯅꯤꯡꯃꯟ ꯈꯔꯗꯨꯅ ꯀꯤꯂꯣꯟꯁꯔꯗ ꯃꯃꯥꯏꯗ ꯇꯤꯟꯅ ꯁꯤꯠꯂꯨꯔꯦ ꯃꯗꯨꯗꯒꯤ ꯒ꯭ꯔꯦꯁꯇ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯅꯝꯕꯗ ꯃꯄꯥꯅ ꯃꯗꯨꯇꯗꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯄꯣꯄꯤ ꯑꯗꯣ ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯊꯥꯔꯒꯦ ꯍꯥꯏꯅ ꯌꯥꯅꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯒ꯭ꯔꯦꯁꯅ ꯀꯞꯅ ꯀꯞꯅ ꯐꯣꯟ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩ ꯂꯥꯏꯔꯤꯛꯀ ꯑꯃꯠꯇ ꯄꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯑꯩꯗꯣ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯒ꯭ꯔꯦꯁꯅ ꯅꯣꯡꯃꯁꯨ ꯀꯞꯄꯒ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯇꯥꯃꯣ ꯀꯤꯂꯣꯟꯁꯔ ꯂꯥꯜꯍꯧꯕꯒꯤ ꯂꯨꯆꯤꯡꯕꯗꯣ ꯃꯥꯅ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯦ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤꯁꯨ ꯍꯥꯏ ꯅꯪ ꯌꯥꯔꯗꯤ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯩ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯆꯤꯡꯗꯗꯤ ꯆꯤꯡꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯇꯥꯔꯦ ꯑꯩ ꯒ꯭ꯔꯦꯁ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯑꯩ ꯑꯅꯥꯕ ꯁꯥꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯑꯦ ꯒ꯭ꯔꯦꯁꯀ ꯀꯗꯥꯏꯗ ꯎꯅꯁꯤꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯕ ꯐꯥꯝꯗꯨꯗ ꯎꯅꯁꯦ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯝꯗ ꯄꯣꯄꯤ ꯁꯪꯕ ꯍꯦꯛ ꯍꯦꯛ ꯆꯠꯄꯤꯌꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯔꯦ ꯃꯈꯣꯏꯒꯤ ꯂꯧꯁꯪ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯉꯣꯟꯗ ꯂꯤꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯇꯥꯕ ꯑꯩ ꯃꯥꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯣꯛꯎꯔꯦ ꯃꯥꯅꯁꯨ ꯑꯊꯤꯡꯕ ꯀꯔꯤꯝꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯈꯛꯇꯗ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯑꯅꯤꯔꯛ ꯄꯤꯈꯤ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯂꯧꯈꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒꯁꯨ ꯃꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯕ ꯐꯥꯝꯗꯨꯒꯤ ꯂꯧꯁꯪ ꯃꯅꯨꯡꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯒꯨꯝꯅ ꯎꯅꯈꯤ ꯃꯗꯨꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯄꯤꯈꯤ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯂꯧꯈꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯜꯂꯔꯣꯏ ꯌꯨꯝꯗ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯍꯥꯏꯔꯛꯈꯤ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯗꯧꯔꯦ ꯂꯥꯜꯍꯧꯕ ꯀꯤꯂꯣꯟꯁꯔꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯌꯦ ꯍꯥꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯇꯪ ꯊꯥꯔꯝꯈꯤꯒꯦ ꯁꯨꯝꯅꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯊꯦꯝꯃꯦ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ ꯅꯨꯃꯤꯠ 15ꯅꯤ ꯍꯦꯛ ꯂꯩꯕꯒ ꯃꯥꯒ ꯑꯩꯒ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯌꯥꯅꯩꯌꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯃ ꯃꯪꯉꯦ ꯃꯪꯗꯨꯗ ꯑꯩꯅ ꯒ꯭ꯔꯦꯁ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯑꯦ ꯑꯩꯒ ꯇꯨꯃꯤꯟꯅꯕ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯅ ꯑꯩꯒꯤ ꯃꯪꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯃ ꯃꯪꯉꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯇꯝꯃꯦ ꯑꯩꯒꯤ ꯅꯨꯡꯁꯤꯄꯤꯒꯤ ꯊꯋꯥꯏ ꯑꯃꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯀꯧꯕꯅꯦ ꯍꯥꯏꯅ ꯇꯝꯕꯅꯦ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯑꯩꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯦ ꯐꯠꯇꯕ ꯂꯥꯜꯍꯧꯕ ꯀꯤꯂꯣꯟꯁꯔꯅ ꯀꯔꯤ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯀꯩꯗꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯐꯣꯟ ꯇꯧꯁꯤꯔꯥ ꯈꯟꯕꯁꯨ ꯃꯇꯝꯗꯣ ꯄꯨꯡ 2 ꯈꯛꯇ ꯇꯥꯕꯗꯣ ꯑꯩ ꯐꯣꯟꯗꯤ ꯇꯧꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤ ꯑꯗꯨꯕꯨ ꯃꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯃꯪꯗ ꯃꯥꯒꯤ ꯊꯋꯥꯏꯅ ꯀꯧꯔꯝꯕ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 2 ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯕ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯗꯤ ꯇꯨꯝꯃꯦ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯔꯦꯁꯇꯒꯤ ꯈꯪꯍꯧꯗꯅ ꯔꯤꯡ ꯂꯥꯛꯈ꯭ꯔꯦ ꯑꯩꯅ ꯐꯣꯟꯗꯣ ꯇꯞ ꯄꯥꯏꯈꯠꯂꯒ ꯒ꯭ꯔꯦꯁ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯒ꯭ꯔꯦꯁ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯦ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯈꯣꯟꯗꯤ ꯌꯥꯝꯅ ꯇꯥꯔꯛꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯔꯦꯁ ꯀꯔꯤ ꯇꯧꯔꯕꯅꯣ ꯅꯣꯡꯃꯩ ꯃꯈꯣꯟꯁꯨ ꯇꯥꯏꯌꯦ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯍꯪꯉꯦ ꯃꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯀꯅꯥꯔ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯌꯦ ꯒ꯭ꯔꯦꯁꯀꯤ ꯃꯄꯥꯁꯨ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯃꯥꯟꯈ꯭ꯔꯦ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ ꯅꯣꯡꯃꯩ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ
Grace Grace haina adum kawe karisu khumlakte marak nongmai makhon di adum tai ngahak leiraga di phone do op leikhre switch off takre ai se singnabana langtaknabana wakhal la se tumpam chafam khangdre ai se kok se ngaure yamna ngaukhre ai se wakhan chu yamna khan khre tofam khangdabadagi ai khoigi thong do tapna hangdo ga mapan da thora e ayingba nungsin na haksang na khara yaibada khatang te khalle wakhan siso khajitang di ingbagum dawe adu gram thokam gadra khanbada ai tofam khangdabadagi aigi phone dagi Grace ki mamanabi phone paiba mahak khaktane amakhak lei thenglabasu thengna ai krino angtang di hangingbadagi mangonda phone tawe adu so ring haktang chaklam laga patlauna kakhreba adudagi adum switch off leikhre aise amaka hena singna khreba karino haina asumna wakhan che amna charang na ringai maraktuda asomgi kasilom thangba lampak kinakan adudagi nupi amakhak yamna wana kapagi khunjel ama haina tai khrida kuno kaprani hujik thenglaba kan seda haina ai mai kai adomda munna yenge maido mambanina sengna su ude Grace bu hekning singakpade haksang da akiba su amata faudabani kana ano ang tadi yang lagi khandana aina kapagi makhol tari ba mai kai adom dai tapna sang bane phone gi tos to thalaga ado kana asul leramdre ai amuk hostel gi berenda adu da prap amuk lakhre amuk kasu kapagi khonjel do tari handakna amuk ke hena kanna hauna tai magi khonjel do taseng na Grace ki khonjel ne ai khangi nongmai kapagi khonjel mayam amata khibaduga makhoi gi lalhoba mabuk phattaba kilon sar do magi mong matawaduga kari thoklam gadra Grace ki thawai dora laklabra haina ai gi thamoi da singna phawre ai akiba loina thadok laga magi khonjel tari ba mai kai aduda ai amuka changsile aina Grace kawe amuk kapado amuk lekre patam atumagta dane ai gi tuminaba ai gi marup tuna thorak laga ai bu korokdo ai so prap lakle aina mangonda wari do domli ma sununga aidana tabiye warido numito adom nongan khre tumdana ay amuksu haksang ngamte haisinaraga yomda amuksu thorakre aigi manabada hangbaso ngrang di numidang athengbada Grace koigi kholomda nungmai makhon yamna tage hana khumme ai sinaba wakhal yamna hengale phone su loina switch off ta leina khre imanaba sing hauraga thangnaba khol Grace koigi khunda chatnanaba haibasu mokhoisu loina kire chatpado ai di Grace khoida chaning pana ngauraduna ai ithanna ta adum lakhre lakpagi lambi da mokhoigi popi thaba phamado aina lapna uye adu lapna ubada mokhoigi sangaduda kanano nupi ama Grace manpi ama lebduna leiba uwe aina Grace oiraboi ningduna ai changsile e yorakal kanduda aina Grace haina kawe class khumlagte karino hojik ta sida nupi ama lepugum ukhibadubu Grace natrane mokhoigi mama oibrane aina khanana sang manungda amuk yengbadusu kana asu leite tamo haina kawbugi khonjel amakhak aina taaki khonjel ado tasengna Grace ki khonjel ne aina haw haina khumme aduga mapanda thorae kana asu leiramde Grace na ai bu langna pipra khanduna aina manak kadwai de koithi thi Grace nang tasengna ai nang langna po oiradi nang thoroklo ai mathwai yamna wa khre haina tasengna ai thwai nu ai tana hai khre adu phaw budu thoroktre ai koithi thi phangdre ai mathwai aman khraduna mokhoi gi khulom da prap la khre lambi da chalal hoba mayam ama makhut khulai pai ga chak adu so oye khun ki nupa amana hanginang aikoi gi khun gi mina te atopa khun gi mi kujik sang pada afaba oiroi ko ngarang lal hoba masen yamna kapna khre haye Grace kaubi leisabi ama sonong maina paanduna laikidre aduna hojik yamna kanna tension leibane ko haibadegi ai changsin bangamdana yamna mathamoi sokna kapna ai amuk hanna magi pham aduda lakhre makhogi popi pham adugi marakta changlaga aina Grace kauduna ai thamoi sokna kapkhibane ma laikhidraba matung ahing kaya ai tumba yade
ꯑꯍꯤꯡ ꯀꯌꯥꯁꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯧꯋꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯁꯨ ꯊꯣꯛꯑꯦ ꯃꯃꯤ ꯈꯣꯏꯅ ꯗꯦꯠ ꯈꯣꯏꯅ ꯑꯩꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕꯅꯦ ꯑꯗꯣ ꯑꯩ ꯂꯣꯟꯅ ꯃꯄꯥꯟ ꯊꯣꯛꯑꯦ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯎꯔꯕꯗꯤ ꯈꯟꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯃꯃꯤ ꯑꯣꯏ ꯁꯥꯃꯤ ꯑꯣꯏ ꯈꯔ ꯎꯕꯗꯤ ꯐꯪꯉꯦ ꯑꯃꯨꯛ ꯍꯦꯛꯇ ꯃꯥꯡꯈꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯏ ꯑꯃꯨꯛ ꯍꯦꯛꯇ ꯃꯥꯡꯈꯤ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗꯒꯤ ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯣꯏꯕꯅꯦ ꯑꯩꯅ ꯃꯤꯖꯣꯔꯥꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯈꯪꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯇꯣꯏꯅ ꯃꯈꯣꯏꯒꯤ ꯄꯣꯄꯤ ꯐꯥꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯈꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯂꯥꯛꯈꯤ ꯑꯩꯅ ꯃꯃꯥꯗ ꯈꯨꯔꯨꯝꯗꯨꯅ ꯒ꯭ꯔꯦꯁ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯪꯕꯗꯨꯗ ꯃꯃꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯣ ꯍꯥꯏꯈꯤꯕꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯒ꯭ꯔꯦꯁꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯈꯣꯏꯅꯤ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯕ ꯑꯗꯨ ꯐꯥꯎꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯂꯤꯕꯤꯕꯅꯦ ꯃꯍꯥꯛꯀꯤ ꯃꯄꯨꯛꯇ ꯅꯪꯒꯤ ꯅꯆꯥ ꯐꯥꯎꯕ ꯃꯤꯇꯝ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯕꯤꯕꯅꯦ ꯃꯃꯥ ꯑꯩꯅꯁꯨ ꯐꯠꯇꯕ ꯂꯥꯜꯍꯧꯕ ꯀꯤꯂꯣꯟꯁꯔꯒꯤ ꯃꯈꯨꯠꯇ ꯇꯥꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯆꯦꯟꯖꯈꯣ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤꯕꯗꯣ ꯊꯨꯡꯅꯖꯧ ꯍꯥꯏꯅ ꯃꯃꯥ ꯑꯩꯅ ꯕꯣꯔ ꯐꯥꯎꯕ ꯄꯤꯕꯤꯕꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝ ꯈꯣꯜꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃꯩ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯕꯗꯨꯗ ꯑꯩꯈꯣꯏ ꯑꯃꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯃꯝꯕꯗꯨꯗ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯃꯤ ꯈꯔ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯕꯨꯁꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯃꯄꯥꯁꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯁꯁꯨ ꯐꯥꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯒ꯭ꯔꯦꯁꯇ ꯀꯟꯅ ꯂꯥꯎꯋꯦ ꯑꯗꯣ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯃꯦꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯆꯤꯟꯁꯤ ꯀꯟꯅ ꯃꯦꯟꯈꯤꯕꯅ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯃꯀꯣꯛꯁꯤꯁꯨ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯒ꯭ꯔꯦꯁꯁꯨ ꯀꯧꯋꯦ ꯃꯄꯥꯁꯨ ꯀꯧꯋꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗꯒꯤ ꯈꯔ ꯆꯠꯈ꯭ꯔꯒ ꯒ꯭ꯔꯦꯁꯇꯣ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈ꯭ꯔꯦ ꯒ꯭ꯔꯦꯁꯀꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯈ꯭ꯔꯦ ꯇꯁꯦꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯅꯠꯇꯦ ꯃꯗꯣ ꯀꯤꯂꯣꯟꯁꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯕꯅꯦ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯦ ꯍꯥꯏꯕ ꯌꯥꯅꯕ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯟꯕꯅꯦ ꯅꯣꯡꯉꯥꯜꯂꯒ प्रजा ꯃꯌꯥꯝꯅ ꯃꯈꯨꯠꯇ उतुक वातुक पाइदुना किलोन्सर हाटकनी हाइदुना हौनरकपदगी मखोइगे लालहौलुपदो खुल्लसे थादोक्तुना लोइना चेनखिबने हौजिक्ति असुमना ग्रेसकी ममाना थमोइ सोकना ममित मपी ताना आइगी फमदा वारी अदो तमखिबने aina numittuda imatugi khong choklaga grace ki laman soitana aina khumkani kilon sarbu aina soitana hatkani haiduna wasat lamlaga ai lakhi ai laik tamba tokhi aduga ai ngasidi lalholuk amagi khulai paiba lanmi oina leiri basini masini wari haibato grace to magi thawai do aigi manglan ta hujik so adum lakli magi thawai na ngasi so koi chatuna kilon sarbu hatribu fawba mahaki thawai do sarga yobung amoy haiba ai khangni aduna kilon sar amadi phatraba mahaki kangbu do kadai da leibra haina ngasi fawba ai lumduna leiribane akhoi khulai paiba masel su yen thina ba leibana chaning bo from da hekta itom ta pungchat chat pasu ya dabana mahaki aseng bo mafam matam chaba amadi tancha ngai duna ai mahako hatkani haina wasatuna thambane aina leibom fam kuting ta thengaba ahing nongalam tai matam kuting ta grace na aibu hek kauba mahaki kapagi khonjel do ngasi su adum ta duna laye machine ai gi thamoi so pawari haibodo